Tha asigi tang dagi nisha Thingnaba Drive Chathaba Huragani loinana nupada natana mama oibi amadi mama oirakadaba kayana kwajarda talapna chingba nisada laichurakpa asi laibak thibani mayai kaba chinjak sing Thingnaba hotnaminasi haina Universal Mothers Organization UMO gi President Sorojinina Fongdokre ngasi Langol da laiba UMO gi office ta pangthokiba pawgi mifam amada UMO gi President Sorojinina haikibada lamdamasida drug zaba yu thakpa mayai kaba chinjak pak sana lalolakpa kaya asida natana nupi singna yu talap kwazardana chingba sizinnarakpa asi angakpa poi asigumba kaya asina lamdam asigi nupi singna angang pokpa ngamlaktabagi khudongchadaba sing fawba mayoknarakli masina aikoigi kunaida chauna akaiba lakhalle Manipur thugainaba hotnariba kaya asibu thengnanaba hotnagadra mayai kaba chinjaktagi kannanaba hotnagadra khanglaktre maruoina mama oibi sing amadi oigadoriba singna mayai kaba potlam sizinabiganu madugi mahut lamdam asida achangba naha sing puthoknaba amadi mayai kaba chinjak thingnaba hotnabada achauba thodang lauminasi haina fongdokhi UMO gi tongan district ki branch singna state force narcotics cell na chingba mari leinaba singa khutsamnaraga drive sathagani maramaduna athubada drug yoliba mayai kaba yoliba sing surrender tawbiu natragana masana khangna mai thadokpiu haikhi mahakna makata na hai macha mawa leiraba singna atopa nupada chen chongba mayum panba amadi atopa jati da mayum panba izadabi kutung chaba fangnaba hotnaba sing khudakta lepiu maduna trabadi akan mathabak paikhatlakani loinana laukhatlakliba khongthang asida miyamna mating pangbiu masida akanaring singlakpa yaroi hainasu fongdokhi lamdam asida drug chaba yu thapadi hena chathiraba aikoi nupi singda khaini jarda amadi talab makhan makha kayari ni sama yamsina aikoi nupi singse achauba khungpham amada lae masalasu thoe adagi angang machin hena pokadawa angang omda cancer lakpa amadi khanawda cancer lakpa makhan makha kayari laina lakpa sina maram oirakanda aikoi lamdam asida megi tang ahum dagi thoraiba lal asida michin yamdraba akoi michin karmaitana yamhangadage haibi wakhalonda khallakanda aikoi ni chami poche akoi pakataba yararoi haidana akoi paikhalakpani maramdi hauji nisajim ichin ichaguna honjilaiba tata mayam ama kadawai government jaga akoi manaraga state force singa manaraga amani municipality gi laiba sipai sing darak gi laiba akoi darak phariba akoi kai kanodi narcotic senga manaraga UMO na changma ngamdaba moina mateng pangba moina tawraga pun changminarakanda haribani chali khongpham ase koi changsil kadawani changsin gadoribani si masi changsil hodaba taragadi tungi miron murkigani haibi wakhaloni masaisida lamdam asida lagiriba drug karbar oina tawriba agent maya amana masa gi posing mali thadok pi ki haibra natraga miyam da surrender tawbi haibra natraga huralo nada hoji akoina drug sinani khabada khali khapadi maman ayawbi thakra wange mau macha singina drug cha gasagi tala makhan makha kayari khaini adi pan bari ama maje umnaba honabada paisa layasagadi nattabala chathawa chalakadori bani jigo chadaba tawrakadori bani pike ni hayil pat serare ni tije churu phapar ola ni padu ni jo bulap mayal injila kanadi makoi sing ado laina makhan mayaman tholakadori aduna di laiba muskibo ori bro aduna chikuma tawai eden mayam je maru phangna muthachi banja miyamna aikoi haibo wakhalon je chimusu thamjage ngasi phamiba mifamaji UMO gi deshin wise laiba mayam do represent ani dani kone lokhalai more gi chu yaure chura chambu gi chu yaure laiba ali kemda laiba chu yaure ali bishem pu gi yaure tawar gi yaure takhe gi yaure akoi laiba district sing sing ko na committee ma sama moi campaigner ha ka akoi drive ase changsing gani kaiguma masidai sida atamnana khoina changsing laba matamda ejel oriba singa akal aning saba yaro tawrako taragani madani pham thokpa kap chana thengnagani haibate UMO gi president am oina thamjari aikoi nakal ama khakjada ui somna aikoina tawgaduriba lan tiraiba mayam jibu lan thengnanaba honagadra
ꯁꯣꯝꯗ ꯏꯁꯥꯒꯤ ꯄꯣꯀꯦꯠ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯑꯔꯣꯏꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯛꯑꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯚꯤꯈꯥ ꯅꯤꯒꯗꯧꯔꯤꯕ ꯑꯗꯨ ꯀ꯭ꯋꯥ ꯆꯥꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯩꯕ ꯇꯂꯞ ꯆꯥꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯩꯕ ꯃꯆꯥꯁꯤꯡꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯂꯩꯅꯤꯡꯉꯥꯏꯒꯤ ꯄꯩꯁꯥ ꯂꯩꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯟ ꯂꯧꯔꯦ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯇꯧꯔꯦ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯇꯧꯕꯗ ꯑꯔꯦꯝꯕ ꯄꯩꯁꯥ ꯐꯪꯉꯛꯑꯕꯅꯤ ꯂꯣꯟ ꯐꯪꯕ ꯃꯇꯝꯗ ꯑꯔꯦꯝꯕ ꯄꯩꯁꯥ ꯐꯪꯉꯛꯑꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯂꯩꯔꯒ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯄꯤꯔꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯨ ꯇꯣꯛꯄꯤꯔꯣ ꯅꯆꯥꯅꯁꯨ ꯀꯟꯅꯤꯡꯕ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯁꯥꯔꯒ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯅꯈꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯟꯅ ꯏꯁꯥ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯃꯌꯥꯝꯁꯦ ꯊꯤꯡꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯊꯤꯡꯕꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯧꯒꯠꯄꯤꯌꯨ ꯆꯥꯕꯁꯨ ꯆꯥꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯥꯡ 10ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯦꯖꯦꯟꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯣ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯊꯣꯛꯂꯛꯄ ꯑꯐꯕ ꯐꯠꯇ ꯗꯥꯏꯇ ꯅꯁꯥꯅ ꯑꯣꯏꯒꯗꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯗꯤꯁꯤꯠ ꯄ꯭ꯔꯦꯖꯦꯟꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯊꯝꯖꯔꯤ